ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯇꯝꯊꯣꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯉꯥꯛꯊꯣꯛꯅꯅꯕ ꯋꯥꯍꯩ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ, ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯁꯟꯗꯣꯛꯄ ꯂꯦꯞꯍꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯔꯝ ꯆꯥꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏꯁꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯨꯠ 6 ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯍꯦꯟ ꯋꯥꯁ ꯅꯠꯇ꯭ꯔꯒ ꯁꯥꯄꯣꯟꯅ ꯈꯨꯠ-ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯌꯨ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯉꯥꯛꯅ ꯄꯤꯕ SOP ꯉꯥꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯄꯥꯝꯕꯩꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯏꯈꯨꯝ 19 ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯁꯨ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯄꯥꯡꯒꯜꯗꯣ ꯍꯜꯂꯛꯂꯦ꯫ ꯊꯣꯏꯒ ꯋꯦꯟꯗꯤꯒꯁꯨ ꯍꯥꯟꯅꯒꯨꯝꯅ ꯀꯣꯂꯦꯖ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯍꯨꯠ ꯊꯥꯔꯛꯄꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯅꯁꯨ ꯃꯤꯁꯛꯇꯣ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯥꯕꯤꯇ꯭ꯔꯤ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯒ ꯋꯦꯟꯗꯤꯒ ꯊꯥꯅꯤꯟꯅ ꯇꯧꯔꯒ ꯀꯣꯂꯦꯖꯇ ꯊꯤꯟꯕ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯐꯣꯟꯗ ꯊꯣꯝꯕꯒꯤ ꯀꯣꯜ ꯂꯥꯛꯈꯤ꯫ ꯁꯥꯕꯤꯇ꯭ꯔꯤꯅ: ꯊꯣꯝꯕ, ꯀꯔꯤ ꯂꯩꯔꯦ? ꯊꯣꯝꯕꯅ: ꯃꯦꯗꯥꯝꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯒꯦ? ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯊꯕꯛ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯑꯣꯐꯤꯁꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯪꯂꯝꯂꯒꯦ꯫ ꯍꯣꯏ ꯃꯦꯗꯥꯝ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯥꯕꯤꯇ꯭ꯔꯤ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯛꯈꯤ꯫ ꯁꯥꯕꯤꯇ꯭ꯔꯤ ꯊꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯝꯕꯅ: ꯌꯥꯅꯤ ꯃꯦꯗꯥꯝ, ꯐꯝꯕꯤꯌꯨ꯫ ꯀꯔꯤ ꯂꯩꯔꯦ ꯊꯣꯝꯕ? ꯃꯦꯗꯥꯝ, ꯊꯥ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯕꯔꯊꯗꯦ ꯄꯥꯔꯇꯤꯒꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯃꯤꯁꯛꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯖꯔꯦ꯫ ꯍꯥ? ꯀꯅꯥ? ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯥꯅꯗꯦ? ꯃꯦꯗꯥꯝ, ꯂꯨꯔꯤꯕꯗꯤ ꯅꯨꯄꯥꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯁꯨ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯒꯇꯨ ꯃꯥꯕꯨ ꯊꯥꯗꯣꯔꯛꯂꯤꯕ ꯃꯤꯗꯨꯅ ꯁꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯦ꯫ ꯃꯥꯕꯨ ꯊꯥꯗꯣꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤ꯫ ꯁꯥꯕꯤꯇ꯭ꯔꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯤꯠꯇꯣ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯊꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯂꯩ꯫ ꯊꯣꯝꯕꯅ: ꯀꯔꯤ ꯃꯔꯝꯒꯤ ꯑꯗꯨꯝꯅ ꯇꯧꯕꯅꯣ ꯍꯪꯕꯁꯨ ꯄꯥꯎꯈꯨꯝ ꯐꯪꯗꯦ꯫ ꯅꯨꯄꯥꯁꯦ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯊꯦꯡꯅꯕꯅꯦ꯫ ꯊꯦꯡꯕꯗꯨꯗ ꯉꯔꯥꯡꯗꯣ ꯄꯥꯎ ꯄꯤꯔꯛꯇꯕꯅꯦ ꯃꯦꯗꯥꯝꯗ꯫ ꯑꯩ ꯃꯤꯗꯨꯒ ꯑꯃꯨꯛꯇ ꯎꯅꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯃꯦꯗꯥꯝ꯫ ꯊꯣꯝꯕꯅ ꯃꯄꯥꯟꯗ ꯂꯩꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯕꯤꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ, ꯀꯔꯤꯒꯤ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯅꯝ ꯀꯜꯂꯒ ꯂꯩꯔꯤ꯫ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯅꯨꯡ ꯌꯥꯝꯅ ꯀꯜꯂꯤ, ꯈꯨꯝꯕ ꯀꯧꯕ ꯂꯩꯇꯦ꯫ ꯁꯥꯕꯤꯇ꯭ꯔꯤꯅ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯊꯣꯝꯕꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯣꯂꯦꯖꯇꯅ ꯋꯦꯟꯗꯤ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯍꯧꯗꯨꯅ ꯀ꯭ꯂꯥꯁꯇ ꯂꯩꯔꯦ꯫ ꯕꯣꯔꯤꯁ ꯍꯣꯏꯗꯤ ꯋꯦꯟꯗꯤꯒ ꯁꯕꯖꯦꯛ ꯃꯥꯟꯅꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯀ꯭ꯂꯥꯁ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯃꯥꯟꯅꯕ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯥꯔꯟ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤ꯫ ꯅꯨꯄꯤꯒꯤ ꯋꯥꯔꯤ, ꯑꯗꯒꯤ ꯑꯇꯩꯒꯤ ꯋꯥꯔꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯒ ꯑꯇꯩꯗꯨꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯕꯣꯔꯤꯁꯀ ꯅꯛꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯪ ꯊꯦꯡꯅ ꯍꯟꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ꯫ ꯕꯣꯔꯤꯁꯅ: ꯈꯪꯗꯦꯅꯦ, ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯟ ꯁꯥꯗꯅ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯃꯥꯁꯨ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤꯗ, ꯃꯆꯥꯅꯦꯅ ꯄꯥꯈꯪ ꯐꯥꯔꯕꯁꯦ꯫ ꯆꯦꯛꯁꯤꯟꯕ ꯅꯠꯇꯦꯅꯦ, ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗ ꯄꯥꯈꯠꯇꯅ ꯇꯧꯔꯤꯅꯦ, ꯑꯃꯨꯛ ꯊꯣꯛꯀꯗ꯭ꯔꯥꯅ꯫ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯨꯕꯨ ꯑꯗꯨꯝ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ? ꯕꯣꯔꯤꯁꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯣꯟꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤꯅ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦꯗꯅ꯫ ꯑꯗꯣ ꯃꯁꯛꯀ ꯈꯪꯍꯧꯗ꯭ꯔꯣ? ꯃꯈꯣꯏ ꯀꯌꯥꯕꯨ ꯁꯨꯒꯦꯕ? ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯅꯦ, ꯂꯣꯏꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏ꯫ ꯃꯃꯥꯟꯅꯕꯒꯤ ꯋꯥꯍꯩꯗꯨꯗ ꯕꯣꯔꯤꯁꯇꯣ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯁꯦ, ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯀꯗꯥꯏꯗꯒꯤ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯕꯅꯣ?
ꯃꯇꯨꯡꯕꯨ ꯊꯦꯡꯅꯔꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡꯗꯣ ꯍꯦꯛꯇ ꯂꯣꯏꯁꯤꯟꯗꯧꯅꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯆꯪꯅꯔꯛꯏ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ ꯂꯣꯝꯗ ꯂꯥꯛꯄꯒ ꯋꯦꯟꯗꯤꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯈꯣꯏ ꯊꯦꯡꯅꯩ ꯕꯣꯔꯤꯁ ꯍꯟꯅ ꯌꯦꯡꯗꯦ ꯋꯦꯟꯗꯤꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯕꯣꯔꯤꯁꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯈꯤꯕꯗꯨ ꯃꯤꯆꯤꯅ ꯍꯥꯏꯔꯞ ꯎꯍꯧꯏ ꯍꯥꯟꯅꯗꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯕꯣꯔꯤꯁꯇꯣ ꯍꯧꯖꯤꯛꯇꯤ ꯁꯣꯏꯅꯥꯏꯕ ꯑꯃꯒꯨꯝ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯋꯦꯟꯗꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯪ ꯃꯤ ꯉꯥꯏꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯧꯔꯣꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯋꯦꯟꯗꯤ ꯐꯝꯗꯨꯅ ꯊꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯋꯥꯈꯜꯗꯅ ꯕꯣꯔꯤꯁꯅ ꯉꯁꯥꯏ ꯆꯠꯈꯤꯕ ꯐꯤꯕꯝꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯀꯅꯥꯅ ꯀꯩꯗꯧꯔꯛꯄꯗꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯅ ꯌꯣꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯟꯁꯨ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯋꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯊꯥꯅꯤꯟꯅ ꯍꯪꯂꯛꯈꯤ ꯊꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯊꯥꯅꯤꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯋꯦꯟꯗꯤꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯩ ꯋꯦꯟꯗꯤꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯊꯥꯅꯤꯟꯗ ꯍꯪꯂꯛꯏ ꯗꯥ ꯊꯥꯅꯤꯟ ꯊꯥꯅꯤꯟꯁꯨ ꯋꯦꯟꯗꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯋꯦꯟꯗꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯥꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯃꯤ ꯐꯨꯍꯟꯈꯤꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯋꯦꯟꯗꯤꯅ ꯍꯪꯂꯤꯕꯗꯨ ꯀꯅꯥꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕ ꯊꯥꯅꯤꯟ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯊꯥꯅꯤꯟ ꯆꯝꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯌꯥꯎꯔꯝꯃꯣꯏꯗ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯪꯕꯅꯦ ꯊꯥꯅꯤꯟꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯔꯛꯂꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯋꯦꯟꯗꯤꯗꯤ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ ꯊꯣꯏꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯑꯃꯠꯇ ꯎꯗꯦ ꯊꯣꯏꯅ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯋꯦꯟꯗꯤꯅ ꯎꯪꯗꯨꯅ ꯂꯩꯕꯗꯣ ꯎꯈꯤ ꯊꯥꯅꯤꯟꯁꯨ ꯃꯤꯔꯔꯗꯒꯤ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯊꯥꯅꯤꯟ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯃꯦꯗꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯅꯨꯃꯤꯠ 10ꯃꯨꯛꯇꯤ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯃꯦꯗꯥꯝ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯅꯦ ꯌꯨꯝꯗꯁꯨ ꯃꯤꯒ ꯂꯩꯇꯕꯁꯤꯗ ꯆꯠꯄꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯀꯦ ꯈꯜꯂꯤꯕ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝꯗꯤ ꯌꯥꯝꯃꯤ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯊꯣꯔꯛꯀꯅꯨ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯆꯠꯂꯒꯦ ꯃꯦꯗꯥꯝ ꯍꯜꯂꯛꯄꯗꯣ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯕꯒ ꯐꯠ ꯍꯜꯂꯛꯀꯦꯗꯤ ꯈꯜꯂꯦ ꯃꯦꯗꯥꯝ ꯐꯔꯦ ꯐꯔꯦ ꯕꯕꯥ ꯍꯣꯏꯗꯣ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯕꯤꯇ꯭ꯔꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤ ꯊꯣꯛꯈꯤꯕꯒ ꯊꯥꯅꯤꯟꯅ ꯊꯣꯏꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤ ꯑꯩ ꯃꯊꯛꯇ ꯂꯩꯔꯝꯒꯦ ꯉꯥꯏꯍꯥꯛꯇꯪ ꯀꯥꯔꯛꯑꯣ ꯃꯦꯁꯦꯖꯇꯣ ꯊꯥꯔꯝꯂꯒ ꯊꯥꯅꯤꯟ ꯃꯊꯛꯇ ꯀꯥꯔꯛꯏ ꯊꯣꯏꯁꯨ ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯉꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯊꯥꯅꯤꯟꯒꯤ ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯊꯣꯏ ꯐꯤ ꯊꯥꯇꯛ ꯇꯧꯕ ꯑꯃ ꯏꯟꯁꯤꯜꯂꯒ ꯃꯊꯛꯇ ꯀꯥꯔꯛꯏ ꯌꯥꯆꯪꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ ꯍꯥꯏꯐꯦꯠꯇꯤ ꯏꯪꯂꯦ ꯊꯣꯏꯅ ꯀꯥꯔꯛꯄꯗ ꯊꯥꯅꯤꯟꯗꯨ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯤꯟꯁꯨ ꯊꯣꯏ ꯎꯕꯗ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ ꯊꯣꯏꯁꯨ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯊꯥꯅꯤꯟꯅ ꯍꯌꯦꯡꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯈꯜꯂꯦ ꯊꯣꯏꯅ ꯑꯍꯤꯡ ꯂꯦꯛꯇꯣꯏꯔꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯀꯩꯒꯤꯅꯣ ꯀꯨꯏꯅ ꯂꯩꯗꯣꯏꯗꯨꯕꯣ ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯅꯥꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ ꯌꯦꯡꯒꯦ ꯌꯥꯔꯗꯤ ꯐꯠ ꯂꯥꯛꯀꯦ ꯑꯗꯣ ꯀꯣꯂꯦꯖꯇꯣ ꯀꯥꯕꯕꯨꯗ ꯊꯤꯜꯍꯜꯂꯣ ꯊꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯈꯛ ꯅꯣꯝꯃꯛꯏ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯕꯅꯤꯀꯣ ꯍꯟꯗꯛꯁꯨ ꯊꯣꯏ ꯃꯉꯛꯅ ꯅꯣꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯊꯥꯅꯤꯟꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯝꯒꯅꯨꯀꯣ ꯀꯣꯂꯦꯖ ꯆꯠꯄ ꯅꯠꯇꯅ ꯃꯄꯥꯟꯗꯁꯨ ꯊꯣꯛꯂꯝꯒꯅꯨ ꯑꯩ ꯂꯥꯛꯂꯒꯅꯦ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯁꯤ ꯊꯣꯏ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ ꯊꯥꯅꯤꯟꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ ꯊꯣꯏꯅ ꯊꯥꯅꯤꯟꯅ ꯌꯥꯔꯤꯈꯩ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯇꯅꯕ ꯇꯧꯒꯦ ꯊꯣꯏ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯥꯅꯤꯟꯗ ꯈꯪꯍꯧꯗꯅ ꯈꯥꯡꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯈꯤ
ꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯊꯥꯅꯤꯟꯗꯤ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯀꯠꯇꯨꯅ ꯊꯣꯏꯒꯤ ꯅꯥꯡꯒꯟꯗ ꯊꯦꯡꯕꯒꯨꯝ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯊꯣꯏꯅ "ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤ꯫ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕꯗꯨꯁꯨ ꯌꯨꯝꯁꯦ ꯀꯅꯥꯃꯠꯇ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦ꯫ ꯏꯍꯦ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯈꯤꯗꯧꯁꯨ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯂꯥꯞꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯕꯣꯕ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯍꯥꯏꯕ, ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯪ, ꯑꯗꯨꯁꯨ ꯉꯟꯅ ꯂꯥꯛꯄ ꯌꯥꯔꯗꯤ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯁꯨꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯗ ꯂꯥꯛꯂꯒꯅꯦ ꯑꯗꯨꯝ ꯂꯩꯔꯗꯧꯕ꯫ ꯑꯗꯨꯒ ꯅꯪꯒꯤ MSc ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯅꯪ ꯂꯩꯔꯅꯤ, ꯑꯗꯒꯤꯗꯤ ꯁꯨꯛꯂꯥꯞ ꯂꯥꯞꯅꯔꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪ ꯀꯔꯤꯝꯇ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯁꯅꯥ, ꯁꯦ ꯑꯝꯇ ꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯟ ꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯊꯣꯏꯕꯨ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯊꯟꯇ ꯀꯨꯏꯅ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯅꯥꯁꯦ ꯑꯩꯁꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯅꯤꯡꯂꯤꯅꯦ ꯈꯪꯉꯕ꯭ꯔꯣ? ꯈꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯈꯤ꯫ ꯊꯥꯅꯤꯟꯅ ꯊꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯞꯂꯤꯁꯦ? ꯑꯩꯁꯦ ꯆꯍꯤ 2-3 ꯎꯅꯔꯔꯣꯏꯗꯕꯁꯤ ꯃꯉꯥꯏꯔꯦꯅꯦ꯫ ꯁꯦ ꯌꯥꯔꯦꯁꯦ, ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯪꯁꯨ ꯂꯥꯏ ꯗꯨꯛꯀ ꯊꯥꯗꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯨꯝꯅꯁꯤ ꯂꯥꯛꯑꯣ." ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯦꯌꯔ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯂꯤꯕ ꯋꯦꯟꯗꯤꯗꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯅ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯋꯦꯟꯗꯤꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯕꯥꯅꯨꯅ ꯎꯍꯧꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯪꯂꯛꯈꯤ, "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" ꯕꯥꯅꯨꯅ ꯍꯪꯂꯤꯕꯗꯨ ꯋꯦꯟꯗꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯈꯤ꯫ ꯕꯥꯅꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯒ ꯊꯥꯅꯤꯟꯒ ꯑꯅꯤꯗꯨꯁꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯅꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, "ꯀꯔꯤꯒꯤꯅꯣ ꯑꯃꯁꯤꯅ ꯑꯃꯨꯛ ꯀꯞꯂꯒ ꯆꯪꯈ꯭ꯔꯤꯕꯁꯤꯕꯣ?" ꯊꯣꯏꯒ ꯊꯥꯅꯤꯟꯒꯗꯤ ꯕꯥꯅꯨꯒꯤ ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯊꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯁꯨ ꯒꯦꯠꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯋꯥꯀꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯆꯠꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕꯒꯤ ꯀꯣꯜ ꯂꯥꯛꯈꯤ꯫ ꯊꯥꯅꯤꯟꯅ, "ꯊꯧꯕ?" ꯊꯧꯕꯅ, "ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ?" "ꯍꯌꯦꯡ ꯂꯥꯛꯅꯕ ꯇꯧꯔꯦ, ꯊꯕꯛꯄꯨ ꯀꯝꯗꯧꯔꯤꯒꯦ?" "ꯌꯥꯝ ꯐꯖꯅ ꯆꯠꯊꯔꯤ, ꯅꯨꯃꯤꯠ 2-3ꯁꯤꯗ ꯅꯪꯒ ꯊꯦꯡꯅꯅꯕ ꯁꯤꯟꯁꯦ." "ꯍꯣꯏꯅꯦ, ꯍꯌꯦꯡ ꯂꯥꯛꯑꯗꯧꯅꯤꯅꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ." ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕꯗ ꯊꯧꯕꯗ ꯕ꯭ꯔꯤꯖꯤꯠꯀꯤ ꯀꯣꯜ ꯂꯥꯛꯏ꯫ ꯕ꯭ꯔꯤꯖꯤꯠꯅ, "ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯅꯣ?" ꯊꯧꯕ ꯍꯥꯏꯔꯞ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ, ꯌꯨꯝꯒ ꯁꯥꯕꯅꯤꯗ ꯏꯌꯥꯝꯕ." "ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯀꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯟ ꯃꯐꯤ ꯈꯔ ꯌꯣꯝꯂꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯏꯕꯣꯆꯥꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯊꯥꯅꯤꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯣꯆꯥꯅ, "ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯀꯦꯕ?" ꯊꯥꯅꯤꯟꯅ, "ꯀꯨꯏꯔꯛꯂꯣꯏꯗ ꯇꯥꯃꯣ, ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯅꯦ." "ꯍꯣꯏꯅꯦ, ꯌꯨꯝꯁꯨ ꯃꯤꯔꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯅꯥꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯇꯥꯔꯦ ꯀꯣꯂꯦꯖꯇꯣ?" "ꯀꯀꯥ ꯕꯥꯕꯨꯅ ꯊꯤꯟꯗꯧ ꯃꯥꯜꯂꯦ." "ꯑꯉꯥꯡꯁꯤꯡꯗꯁꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯝꯃꯨ, ꯅꯪꯅ ꯂꯩꯔꯛꯇꯣꯏꯁꯦ ꯅꯨꯃꯤꯠ ꯌꯥꯝꯃꯣꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ. ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ." ꯊꯥꯅꯤꯟꯁꯨ ꯈꯪꯏ ꯏꯕꯣꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯨꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯊꯥꯅꯤꯟ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯇꯧꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯥꯅꯤꯟ ꯁꯥꯕꯤꯇ꯭ꯔꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯥꯅ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯊꯤꯜꯂꯛꯈꯤ꯫ ꯂꯝꯕꯤꯗꯒꯤ ꯊꯥꯅꯤꯟꯅ ꯊꯣꯏꯗ ꯃꯦꯁꯦꯖ ꯊꯥꯈꯤ, "ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯒꯦ, ꯂꯥꯡꯐꯥꯡ ꯈꯜꯂꯝꯒꯅꯨꯀꯣ." ꯊꯣꯏꯗꯤ ꯁꯣꯝꯗ ꯊꯥꯅꯤꯟꯒꯤ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯒ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯊꯥꯅꯤꯟꯅ ꯏꯕꯣꯆꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯣꯆꯥꯅ, "ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ ꯀꯩꯅꯣ?" ꯊꯥꯅꯤꯟꯅ, "ꯌꯥꯔꯅꯤ ꯇꯥꯃꯣ, ꯏꯃꯥꯟꯅꯕ ꯂꯥꯛꯀꯅꯤ, ꯃꯥꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ." ꯊꯥꯅꯤꯟꯒꯤ ꯃꯑꯣꯡꯗꯨꯗ ꯏꯕꯣꯆꯥꯅ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯑꯃꯨꯛ"ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯀꯣ." "ꯍꯣꯏ ꯇꯥꯃꯣ."
ꯑꯁꯨꯝꯅ ꯏꯕꯣꯆꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯆꯥꯅ ꯆꯠꯈ꯭ꯔꯕꯗ ꯊꯥꯅꯤꯟ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯀꯥꯗꯣ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯧꯕꯗ ꯀꯣꯜ ꯇꯧꯏ꯫ ꯊꯧꯕꯅ ꯂꯥꯛꯑꯕꯣ? ꯑꯩ ꯃꯅꯨꯡꯗ ꯂꯩꯔꯦ꯫ ꯊꯥꯅꯤꯟꯅ ꯍꯣꯏ ꯆꯪꯉꯛꯑꯒꯦ ꯂꯩꯔꯝꯃꯣ꯫ ꯊꯥꯅꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯨꯗ ꯃꯐꯝꯗ ꯏꯍꯣꯡ ꯍꯣꯡꯂꯝꯕꯒꯨꯝ ꯇꯧꯏ꯫ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯧꯕꯗꯣ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯇꯤꯚꯤꯗꯣ ꯃꯨꯊꯠꯈꯤ꯫ ꯊꯥꯅꯤꯟꯁꯨ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫ ꯊꯧꯕꯅ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯈꯥꯗꯤ? ꯅꯪ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯁꯤꯜꯂꯒꯦ? ꯅꯪꯒꯤ ꯆꯪꯁꯤꯜꯂꯤꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯃꯑꯣꯡ ꯇꯥꯔꯛꯂꯤ꯫ ꯊꯥꯅꯤꯟꯅ ꯍꯥꯏꯕꯗꯤ? ꯊꯧꯕꯅ ꯑꯩꯕꯨ ꯊꯥꯖꯕ ꯈꯔ ꯍꯧꯔꯛꯂꯦ꯫ ꯊꯥꯅꯤꯟ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯔꯥ ꯊꯥꯖꯍꯜꯂꯣ ꯑꯗꯨꯗꯤ꯫ ꯍꯣꯏꯅꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯊꯥꯖꯍꯟꯗꯣꯏꯅꯦ꯫ ꯑꯩꯁꯨ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯤꯡꯉꯦ꯫ ꯑꯁ ꯌꯥꯝ ꯊꯨꯖꯜꯂꯛꯀꯅꯨꯀꯣ꯫ ꯀꯨꯏꯅ ꯌꯥꯜꯂꯛꯄ ꯄ꯭ꯂꯥꯟꯁꯦ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈꯤꯅꯤ꯫ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ ꯍꯥꯟꯅꯗꯧꯅ ꯀꯜꯂꯕꯅꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯟ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯃꯥꯏꯗꯨ ꯃꯃꯤꯠ ꯃꯄꯥꯈꯛ ꯐꯥꯠꯂꯒ ꯈꯨꯝꯂꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯒ ꯕ꯭ꯔꯤꯖꯤꯠꯀ ꯃꯤ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯗꯅ ꯊꯕꯛꯀꯤ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯉꯩꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯕ꯭ꯔꯤꯖꯤꯠꯅ ꯀꯔꯤꯅꯣ ꯊꯧꯕ? ꯅꯪꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯊꯧꯕꯅ ꯐꯥꯎꯖꯤꯜꯂꯛꯄꯅꯦ ꯏꯌꯥꯝꯕ꯫ ꯂꯝꯕꯤꯅꯦꯅ ꯇꯧꯔꯤꯁꯦ ꯏꯃꯝ ꯃꯝꯃꯦꯅꯦ꯫ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯆꯨꯝꯅ ꯑꯗꯨꯝ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯒꯥꯔꯤꯗꯨꯕꯣ? ꯈꯔ ꯊꯨꯅꯕ ꯇꯧꯕꯅꯦ꯫ ꯍꯩꯅꯗ꯭ꯔꯕꯣ ꯏꯌꯥꯝꯕ? ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨꯗ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯊꯧꯕꯅ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗ ꯕ꯭ꯔꯤꯖꯤꯠꯅ ꯊꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯊꯧꯔꯣꯅꯦ ꯊꯧꯕ ꯈꯥꯝꯂꯅꯨꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯌꯥꯝꯕ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯔꯤꯉꯩꯗ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯤꯖꯤꯠꯄꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯔꯒ ꯐꯨꯕ ꯍꯧꯔꯛꯏ꯫ ꯊꯧꯕꯗꯤ ꯒꯥꯔꯤꯗꯨꯗ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕ꯭ꯔꯤꯖꯤꯠꯅ ꯊꯧꯕꯕꯨ ꯀꯧꯔꯛꯈꯤ꯫ ꯕ꯭ꯔꯤꯖꯤꯠꯅ ꯀꯧꯔꯛꯄꯗꯨꯗ ꯊꯧꯕ ꯒꯥꯔꯤꯗꯨꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯐꯨꯅꯩ꯫ ꯕ꯭ꯔꯤꯖꯤꯠꯇꯤ ꯃꯃꯥꯏꯗꯨ ꯁꯣꯛꯄꯒꯤ ꯏꯈꯦꯡ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯇꯥꯔꯛꯂꯤꯕ ꯏꯈꯦꯡꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯣꯛꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯊꯧꯕꯒ ꯐꯨꯅꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯊꯧꯕ ꯒꯥꯔꯤꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯕ꯭ꯔꯤꯖꯤꯠꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤꯗꯣ ꯊꯨꯅ ꯊꯧꯗꯣꯔꯛꯈꯤ꯫ ꯒꯥꯔꯤꯗꯣ ꯊꯧꯅ ꯊꯧꯕꯅ ꯃꯉꯣꯟꯗ ꯌꯥꯎꯔꯛꯂꯤꯕ ꯃꯤꯅꯤ ꯔꯦꯀꯣꯔꯗꯔꯗꯨ ꯑꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯕ꯭ꯔꯤꯖꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯌꯥꯝꯕ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯈꯪꯗꯦꯗ ꯊꯧꯕ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏꯅ ꯌꯦꯠꯁꯤꯟꯕꯅꯤꯅ ꯈꯪꯕ ꯉꯝꯗꯦ꯫ ꯁꯥꯔ ꯈꯣꯏꯔꯥꯕꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯁꯥꯔꯒꯤ ꯅꯛꯅ ꯂꯩꯕ ꯃꯤ ꯊꯤꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯕ꯭ꯔꯤꯖꯤꯠꯅ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯇꯧꯗꯨꯗ ꯊꯧꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯈꯥꯡꯖꯤꯜꯂꯒ ꯂꯩ꯫ ꯕ꯭ꯔꯤꯖꯤꯠꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯕꯛꯅ ꯃꯥꯒꯤ ꯇꯧꯕꯤꯕ ꯁꯣꯏꯔꯒꯅ ꯃꯤꯋꯥ ꯈꯣꯟꯊꯤ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯂꯦ꯫ ꯊꯧꯕ ꯒꯥꯔꯤꯗꯨ ꯀꯟꯇꯛ ꯊꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯕ꯭ꯔꯤꯖꯤꯠꯀꯤ ꯂꯩꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯕ꯭ꯔꯤꯖꯤꯠ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯁꯣꯛꯄꯗꯨ ꯆꯥꯝꯊꯣꯛꯏ꯫ ꯁꯣꯝꯗꯅ ꯊꯧꯕ ꯔꯦꯀꯣꯔꯗꯔꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯊꯧꯕꯅ ꯁꯥꯔ ꯈꯣꯏꯔꯥꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯐꯕꯣꯏ ꯈꯜꯂꯨꯏꯅꯦ꯫ ꯕ꯭ꯔꯤꯖꯤꯠ ꯇꯩꯔꯤꯕ ꯏꯗꯣ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯃꯤ ꯅꯠꯇꯦ꯫ ꯃꯤ ꯐꯔꯒꯕꯨ ꯌꯦꯛꯅꯕ ꯌꯥꯝꯅꯁꯨ ꯌꯥꯝꯈꯤꯗ꯭ꯔꯣ? ꯃꯥꯒꯤ ꯌꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯔꯨꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯛꯂꯦ꯫ ꯃꯐꯝ ꯈꯨꯗꯤꯡ ꯈꯣꯡ ꯊꯥꯡꯕ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯏꯌꯥꯝꯕ ꯃꯤꯒꯤ ꯃꯀꯥꯗ ꯊꯕꯛ ꯇꯧꯔꯨꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯦ꯫ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯧꯅꯦ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯝꯂꯛꯏ ꯇꯝꯃꯣꯏꯗ ꯏꯌꯥꯝꯕ꯫ ꯁꯣꯝꯗꯅ ꯊꯧꯕꯒ ꯐꯨꯅꯕꯗꯒꯤ ꯇꯥꯔꯒ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨ ꯊꯧꯕ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯐꯤ ꯐꯨꯔꯤꯠꯇꯨ ꯃꯈꯨꯠꯅ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯥꯅꯤꯟ ꯊꯧꯕ ꯍꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫
ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯇꯞꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯂꯒ ꯃꯐꯤꯗꯨ ꯍꯣꯡꯅ ꯍꯣꯡꯅ ꯊꯧꯕꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯧꯕꯗꯤ ꯃꯊꯧ ꯂꯩꯕꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯗꯤ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯟꯕꯤꯅ ꯃꯃꯥꯡꯗ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔꯗꯨꯗꯒꯤ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯊꯥꯅꯤꯟ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ "ꯆꯟ", ꯆꯟꯕꯤ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯗꯗꯥ, ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯣ." ꯆꯟꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯊꯥꯅꯤꯟ ꯄꯥꯈꯠꯅ ꯍꯪꯂꯛꯈꯤ꯫ "ꯆꯟ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯄꯥꯈꯠꯄꯗꯨꯗ ꯆꯟꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯗꯗꯥ, ꯅꯪ ꯂꯥꯛꯑꯣ." ꯊꯥꯅꯤꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯗꯗꯥ ꯂꯥꯛꯑꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯟ ꯐꯣꯟꯗꯣ ꯊꯝꯂꯒ ꯐꯨꯔꯤꯠ ꯑꯃ ꯄ꯭ꯔꯞ ꯂꯤꯠꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯣ ꯊꯧꯅ ꯊꯧꯅ ꯊꯥꯅꯤꯟꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯕꯣꯌꯥꯏꯗ ꯀꯣꯜ ꯇꯧꯈꯤ꯫ ꯕꯣꯌꯥꯏꯁꯨ ꯐꯣꯟꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯤꯡꯂꯕ ꯃꯇꯨꯡꯗ ꯄꯥꯏꯔꯛꯏ꯫ ꯕꯣꯌꯥꯏꯅ "ꯍꯜꯂꯣ." ꯊꯥꯅꯤꯟꯅ "ꯕꯣꯌꯥꯏ, ꯅꯪ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯑꯩꯁꯨ ꯂꯥꯛꯑꯦꯕ, ꯊꯨꯔꯣ." ꯊꯥꯅꯤꯟꯅ ꯑꯗꯨꯝꯅ ꯇꯍꯥ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯌꯥꯏ ꯐꯣꯟꯗꯣ ꯊꯥꯡꯗꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯊꯥꯅꯤꯟꯗꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ꯫ ꯕꯣꯌꯥꯏꯁꯨ ꯃꯐꯤꯒ ꯑꯃꯠꯇ ꯍꯣꯡꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯗꯣꯔꯛꯂꯒ ꯆꯟꯕꯤ ꯍꯣꯏ ꯇꯝꯅ ꯊꯧꯔꯛꯏ꯫ ꯁꯣꯝꯗ ꯊꯥꯅꯤꯟꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯆꯥ ꯊꯣꯛꯄꯗꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯆꯟꯕꯤꯅ ꯀꯞꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯈ꯭ꯔꯦ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯗꯨꯅ ꯊꯥꯅꯤꯟ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯟꯗ ꯕꯣꯌꯥꯏꯒ ꯆꯟꯕꯤꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯟ ꯎꯕꯗ ꯁꯨꯠ ꯇꯧꯔꯝꯕ ꯆꯟꯕꯤꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯂꯛꯂꯦ꯫ ꯊꯥꯅꯤꯟꯁꯨ ꯄꯥꯈꯠꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯆꯟ, ꯗꯗꯥ ꯂꯥꯛꯑꯦ, ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ." ꯆꯟꯕꯤꯗꯤ ꯀꯞꯄꯗ ꯃꯕꯨꯡꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯕꯣꯌꯥꯏ ꯃꯥꯡꯒꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯥꯅꯤꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯏ꯫ ꯊꯥꯅꯤꯟꯁꯨ ꯆꯟꯕꯤꯅ ꯀꯞꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯕꯣꯌꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯆꯟꯕꯤꯁꯨ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯂꯒ ꯋꯥꯔꯤꯗꯣ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯆꯟꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯪꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯧꯕ ꯆꯠꯃꯤꯟꯅꯩ꯫ ꯃꯪꯂꯦꯝꯕꯤꯅ, "ꯅꯪꯗꯤ ꯐꯤ ꯁꯥꯕꯕꯨ ꯉꯝꯃꯤ, ꯍꯟꯗꯛꯇꯤ ꯃꯐꯦꯜꯁꯦ ꯀꯌꯥꯝ ꯂꯩꯁꯤꯒꯦ? ꯑꯩꯒꯤ ꯋꯥꯟ ꯄ꯭ꯂꯥꯏꯗꯣ ꯁꯥꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ." ꯆꯟꯕꯤꯅ, "ꯅꯪꯅ ꯋꯥꯟ ꯄ꯭ꯂꯥꯏꯗ ꯍꯥꯏ, ꯅꯌꯨꯝ ꯄꯥꯅꯤꯡꯂꯕ꯭ꯔꯣ?" "ꯄꯥꯟꯕ ꯌꯥꯔꯕꯅꯦ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯅꯦ." "ꯑꯆꯥ, ꯇꯨꯀꯠꯆꯗ꯭ꯔꯥ?" ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯂꯪꯗꯨ ꯂꯩꯃꯤꯟꯅꯔꯨꯏ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯃꯪꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯅ ꯍꯥꯟꯅ ꯌꯧꯔꯛꯄꯅ ꯃꯪꯂꯦꯝꯕꯤꯁꯨ ꯂꯩꯍꯧꯔꯦ꯫ ꯃꯪꯂꯦꯝꯕꯤꯅ, "ꯆꯪꯍꯧꯔꯒꯦꯀꯣ, ꯅꯪꯁꯨ ꯆꯠꯂꯣꯀꯣ." "ꯍꯣꯏ, ꯆꯪꯍꯧꯔꯣ." ꯆꯟꯕꯤ ꯂꯪ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟꯗꯨ ꯍꯥꯏꯗꯅ ꯃꯊꯟꯇ ꯂꯥꯛꯏ꯫ ꯂꯝꯕꯤꯗꯨꯁꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯆꯟꯕꯤꯅ ꯀꯩꯗꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯟꯕꯤꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯆꯟꯕꯤꯁꯨ ꯃꯇꯨꯡꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯠꯂꯝꯕꯗꯣ ꯎꯔꯦ꯫ ꯆꯟꯕꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯆꯟꯕꯤꯒꯤ ꯅꯥꯀꯟꯗꯨꯗ ꯄ꯭ꯔꯞ ꯆꯈꯠꯂꯒ ꯆꯟꯕꯤꯗ ꯂꯛꯅꯔꯛꯈꯤ꯫ "ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ, ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯐꯖꯕꯤ?" ꯆꯟꯕꯤ ꯈꯨꯝꯗꯦ, ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯞꯇꯤ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯈꯨꯝꯗꯦꯅꯦ, ꯁꯛ ꯐꯖꯩ ꯀꯥꯏꯅ ꯄꯣꯡꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ?" ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ, ꯆꯥ ꯊꯛꯄ." ꯆꯟꯕꯤ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ, "ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ?" ꯅꯨꯄꯥ ꯑꯃꯅ, "ꯑꯦ, ꯌꯥꯝ ꯀꯜꯂꯤꯅꯦ, ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯣ." "ꯑꯩ, ꯅꯪꯁꯦ ꯐꯖꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤꯔꯣ ꯅꯪꯒꯤꯁꯦ, ꯍꯥ?" ꯆꯟꯕꯤ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯆꯟꯕꯤꯒꯤ ꯃꯃꯥꯡꯗ ꯆꯈꯠꯇꯨꯅ ꯂꯦꯞꯂꯒ ꯂꯝꯕꯤ ꯊꯠꯈꯤ꯫ ꯆꯟꯕꯤꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯆꯟꯕꯤꯅ, "ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯣꯏ, ꯅꯪꯒꯤ ꯌꯥꯝꯅ ꯀꯦꯡꯕ ꯅꯕꯨꯡ ꯑꯃ ꯂꯩꯗꯥꯏ, ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯦꯡꯕꯤ ꯃꯆꯟꯅꯨꯄꯤꯗꯣ ꯃꯥꯡꯍꯟꯒꯦꯅ ꯂꯥꯛꯂꯤꯅꯦ, ꯅꯨꯡꯁꯤꯕꯒꯤ ꯏꯟꯅꯔꯛꯄ ꯅꯠꯇꯦꯀꯣ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯕꯨꯡꯗꯣ ꯅꯨꯡꯁꯤꯔꯒꯗꯤ ꯀꯧꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯁꯦꯍꯣ, ꯅꯪ ꯕꯩꯇꯔꯅꯤ ꯇꯨꯔꯦꯟ ꯂꯥꯟꯕꯤꯗꯧꯔꯕꯅꯦ." ꯆꯟꯕꯤꯗꯨ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
ꯅꯣꯏ ꯅꯕꯨꯡꯗꯣ ꯍꯦꯔꯣ ꯌꯥꯝꯅ ꯁꯥꯏꯅꯦ ꯍꯦꯔꯣꯒꯤ ꯃꯆꯟ ꯑꯣꯏꯔꯨꯔꯕꯅꯤꯅ ꯑꯦꯛꯁꯟ ꯈꯔ ꯌꯥꯎꯖ ꯇꯥꯔꯦꯗꯅ ꯆꯟꯕꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯈꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯄꯤ ꯑꯃꯅ ꯑꯦ ꯆꯟꯕꯤꯔꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯆꯟꯕꯤ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯣꯏꯗ ꯂꯥꯛꯏꯅꯦꯅꯤꯅꯦ ꯍꯥ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯣ ꯇꯁꯦꯡꯅ ꯂꯥꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯆꯟꯕꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯆꯟꯕꯤꯗꯨ ꯀꯞꯊꯣꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯤꯅꯦꯗ ꯍꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯒꯦꯕ ꯆꯟꯕꯤ ꯃꯈꯨꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯍꯧꯏ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯂꯨꯅ ꯈꯟꯖꯟꯗꯕꯅꯤꯅ ꯆꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤꯅꯦ ꯄꯥꯈꯪꯅ ꯏꯅꯔꯛꯏꯗꯣ ꯂꯥꯛꯑꯣ ꯅꯤꯅꯦ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯊꯦꯡꯂꯛꯂꯦꯕ ꯑꯁꯨꯝꯅ ꯆꯟꯕꯤꯅ ꯅꯨꯄꯤꯗꯨꯒ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯟꯕꯤꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯒ ꯊꯪꯅꯕꯒꯤ ꯃꯆꯦꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯊꯥꯅꯤꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯆꯟꯕꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯊꯥꯅꯤꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯆꯟꯕꯤꯗ ꯍꯪꯂꯛꯏ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ ꯆꯟꯕꯤ ꯃꯕꯨꯡꯗ ꯏꯇꯨꯛ ꯇꯨꯛꯊꯅ ꯌꯦꯡꯂꯒ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯣ ꯅꯣꯝꯂꯛꯏ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯊꯥꯅꯤꯟꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯊꯥꯔꯒ ꯍꯪꯂꯛꯏ ꯅꯪꯕꯨ ꯀꯅꯥꯒ ꯌꯦꯡꯊꯤꯅꯔꯨꯔꯒꯦ ꯆꯟꯕꯤꯗ ꯑꯣꯏꯅ ꯑꯇꯝꯅꯅ ꯇꯧꯔꯛꯂꯤꯁꯤꯕꯣ ꯊꯥꯅꯤꯟ ꯃꯊꯥ ꯁꯥꯅ ꯆꯪꯁꯤꯜꯂꯒ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯕꯣꯌꯥꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯆꯟꯕꯤꯗ ꯍꯥꯏꯔꯛꯏ ꯆꯟꯕꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯀꯦꯔꯥ ꯆꯟꯕꯤ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯟꯕꯤꯅ ꯆꯪꯈꯤꯕꯒ ꯕꯣꯌꯥꯏꯅ ꯊꯥꯅꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯇꯁꯦꯡꯅ ꯊꯥꯅꯤꯟ ꯃꯊꯥ ꯁꯥꯔꯦ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯨꯕꯅ ꯌꯦꯛꯅꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯣꯝꯁꯤꯜꯂꯛꯂꯦ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯆꯟꯕꯤꯗ ꯐꯥꯎꯕ ꯃꯩꯁꯥ ꯂꯥꯡꯕ ꯍꯧꯔꯦ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯊꯥꯅꯤꯟ ꯃꯥꯅ ꯈꯨꯝꯒꯦ ꯈꯟꯈꯤꯕ ꯂꯃꯟꯗꯣ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯛꯂꯦ ꯕꯣꯌꯥꯏꯅ ꯋꯥ ꯉꯥꯡꯗꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯣ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯪꯗꯤ ꯍꯟꯈ꯭ꯔꯅꯨ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯐꯔꯛ ꯇꯥꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯌꯥꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥ ꯆꯥꯅ ꯆꯟꯕꯤꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯆꯟꯕꯤꯅ ꯗꯥ ꯕꯣꯌꯥꯏ ꯁꯦ ꯏꯁꯤꯡ ꯕꯣꯌꯥꯏꯁꯨ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯊꯛꯏ ꯑꯗꯨꯒ ꯆꯟꯕꯤꯗ ꯍꯥꯏꯔꯛꯏ ꯆꯟꯕꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯣꯏ ꯗꯗꯥꯁꯦ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ ꯕꯣꯌꯥꯏꯒꯤ ꯋꯥꯍꯩꯗꯨꯗ ꯆꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯥꯅꯤꯟꯗꯤ ꯁꯣꯝꯗ ꯃꯊꯟꯇ ꯎꯪꯗꯨꯅ ꯂꯩ ꯕꯣꯌꯥꯏꯁꯨ ꯆꯠꯈ꯭ꯔꯦ ꯆꯟꯕꯤꯁꯨ ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥ ꯂꯣꯀꯦꯟꯁꯨ ꯏꯪꯈꯣꯜꯗꯒꯤ ꯁꯣꯜꯂꯤ ꯊꯣꯛꯂꯛꯏ ꯊꯥꯅꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯍꯪꯂꯛꯈꯤ ꯍꯣꯏ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯟꯕ ꯊꯦꯡꯂꯣꯏꯗ꯭ꯔꯥꯅꯦ ꯊꯥꯅꯤꯟꯅ ꯁꯤꯗ ꯂꯩꯔꯗꯧꯅꯤ ꯄꯥꯕꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯥ ꯆꯥꯁꯤ ꯏꯆꯥ ꯂꯥꯛꯄꯒꯤ ꯑꯩꯅꯦ ꯐꯤ ꯍꯣꯡꯂꯒꯅꯦ ꯉꯥ ꯂꯩꯔꯨꯒꯦ ꯊꯥꯅꯤꯟꯁꯨ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ ꯂꯣꯀꯦꯟꯁꯨ ꯃꯄꯤ ꯍꯣꯡꯂꯒ ꯉꯥ ꯂꯩꯕ ꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ